Allah gidamukta yum kai thadoktuna atopa mafam amada chatpabu hijrat kawi Arab ki laimaida musalman singi punchi hingbada laibang ngamlakraba matam mafam aduda laibada makoida arumba ama oraklaba matam aduda nuksizaraba Muhammad sallallahu alaihi wasallam na mahaki nuksizaraba loina basingda hari Allah gi laima isi yamna pai isa gi lefam thiyu ot panaiba asidagi koknaba aduga nakoina nungaina hingduna leinaba loina basingna hari Allah gi rasul aikoi kadai da chatkadori bano nakna haibiyu Muhammad sallallahu alaihi wasallam hari hapsa da chatkro mafam adugi ningthau wayen chumba pamba ningthauni kanagumba amata da otpa tawhande mafam adugi mising ingtap na nungai yaifana leibani hapsa Afrika gi yamna maming leiba lam amani hana mafam asigi maming hapsa haina khangnarami hujikti mafam asi Ethiopia haina khangnare lam asi Arab ka yamna naknai lam ani asigi marakta samundar lei samundar asigi maming bere ahmar kawi mafam adugi ningthaugi maming najasi kawi matam adugi najasi adu Christian orami maming na asama korami Rajab ki thani nabuat ki chahi manga surakpani Muhammad sallallahu alaihi wasallam gi maikei dagi harakpadagi musalman ayamba hapsa gi maikei panglami ani mari asum tawduna makoina Arab lewak pu thaduklammi hapsa yobo matamda najasi asama na lawsillammi mafam aduda izzat leina makoibu lehelami makoigi wata patana ba thorang khudimuk torami kuresna wafam masi khangbada yamna pelamde makoigi masada maina chalakpugum khanjarami makoina asumna karigi oriba musalman singna makoigi kari mangna ba tawkhrabage upai leijadraba makoina mayu makai thadok pakhaktani makoina chatkiba da kuresh singi thamoi kharadi ingtharabani achumba wafamdi kuresna kirami makoina khalami karigumba makoina mapan lamdagi mateng phangrabadi kari oigani asumna oiba tarabadi aikoi tawfam amata khanglaroi aduga makoigi damaktadi lambi pungseng sengkhragani asumna oikhrabadi makoigi kholau mafam khudingmakta sandokhragani yengkiba mafam khudingmakta islamgi kholau khakta oikhragani aduga murti latpasingi kayamat laglagani khudakta makoina hapsagi ningthaugi manakta mi ani tharami amana Abu Rubaiyagi machanupa Abdullah aduga atupa amana Ash ki machanupa Amru makoina pambadi hapsagi ningthauda panghai haijillaga makoibu amuka hana purakpa ningthauda pinaba paisa su purami hapsa yauraba matungda makoina padri singa hana unarami makoina plan torami ahanbada makoibu makoigi maikeida lakhanba maram aduna makoidasu gift pirami asum tawduna makoina makoiga pullaga ningthaugi maikeida laklami yamna ching lemna makoina ningthauda gift piraba matungda hairi ningthau yaifaba oibiyu aikoigi maikeidagi mafam asida mara leiraba khara chenchin khare makoina mafam asi changjafam lauduna leire makoina kanglupki dharma da lanta silakle aduga matik magun leiraba nakoigi dharma su yade anauba dharma ama puraktuna lakle hairiba makoigi dharma asi aikoina su khangde aduga nakoina su khangde yumthong khudingda makoi asina lakpadagi awabagi awapato ohelle khulakpasingna makoibu laurunabagi damak aikoibu tharakpani khulakpasingna makoigi magun pumna makhangi makoina tawrakadoriba adu makoina munna khangi padri singasu awangba khonjel da hari angamba makoina haribise chummani tasengna mafam asida mujrim miot pasing khara changlak tuna leire makhoi sing asi pharaga makhoi da pi khibana phagani
ꯑꯗꯨꯕꯨ ꯅꯖꯥꯁꯤꯅ ꯌꯥꯔꯝꯗꯦ ꯌꯥꯔꯣꯏ ꯉꯥꯏꯈꯣ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯑꯁꯤꯗ ꯆꯪꯖꯔꯛꯂꯤꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯒ ꯂꯩꯃꯤꯟꯅꯕ ꯄꯥꯝꯕ ꯑꯣꯏꯔꯝꯒꯅꯤ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯇꯧꯕꯒꯤ ꯃꯔꯝ ꯂꯩꯔꯝꯒꯅꯤ ꯃꯔꯝ ꯑꯗꯨ ꯈꯪꯗꯣꯛꯄ ꯆꯨꯝꯒꯅꯤ ꯅꯠꯇ꯭ꯔꯒꯗꯤ ꯋꯥꯌꯦꯟ ꯆꯨꯝꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯅꯤ ꯃꯈꯣꯏ ꯀꯗꯥꯏꯗ ꯂꯩ ꯑꯩ ꯃꯈꯣꯏꯒꯤ ꯋꯥꯁꯨ ꯇꯥꯒꯅꯤ ꯃꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯎ ꯃꯨꯁꯜꯃꯥꯟꯁꯤꯡ ꯃꯐꯝ ꯑꯗꯨꯗ ꯄꯨꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯗ ꯅꯤꯡꯊꯧꯅ ꯍꯪꯂꯛꯏ ꯅꯈꯣꯏꯅ ꯅꯈꯣꯏꯒꯤ ꯀꯥꯡꯂꯨꯞꯀꯤ ꯙꯔꯃꯕꯨ ꯊꯥꯗꯣꯛꯈꯔꯦ ꯍꯥꯏꯔꯤꯕꯁꯤ ꯆꯨꯝꯕ꯭ꯔꯥ ꯑꯩꯒꯤ ꯙꯔꯃꯗꯁꯨ ꯅꯈꯣꯏꯅ ꯆꯪꯂꯛꯇꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯙꯔꯃ ꯑꯃꯁꯨ ꯇꯣꯉꯥꯟ ꯇꯥꯏ ꯃꯌꯥꯝꯁꯤꯒ ꯃꯥꯟꯅꯗꯦ ꯑꯅꯧꯕ ꯙꯔꯃ ꯑꯃ ꯄꯨꯔ ꯂꯥꯛꯂꯤꯕ꯭ꯔꯥ ꯍꯥꯏꯔꯤꯕ ꯙꯔꯃ ꯑꯗꯨ ꯀꯔꯝꯕ ꯙꯔꯃꯅꯣ ꯃꯔꯝꯁꯤꯡ ꯄꯤꯌꯨ ꯑꯕꯨ ꯇꯥꯂꯤꯕꯀꯤ ꯃꯆꯥꯅꯨꯄꯥ ꯍꯖꯔꯠ ꯖꯐꯔ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯃꯤ ꯃꯍꯥꯛꯅ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯍꯨꯠ ꯁꯤꯟꯕ ꯑꯃ ꯑꯣꯏꯅ ꯍꯥꯏꯔꯛꯏ ꯍꯣ ꯅꯤꯡꯊꯧ ꯑꯩꯈꯣꯏ ꯀꯔꯤ ꯑꯃꯠꯇ ꯈꯪꯗꯕ ꯖꯥꯍꯤꯜ ꯑꯣꯏꯔꯝꯃꯤ ꯃꯨꯔꯇꯤ ꯂꯥꯠꯂꯝꯃꯤ ꯑꯁꯤꯕ ꯆꯥꯔꯝꯃꯤ ꯑꯣꯛꯇꯕ ꯂꯝꯆꯠ ꯆꯠꯂꯝꯃꯤ ꯌꯨꯝꯊꯪꯅꯕꯁꯤꯡꯕꯨ ꯑꯣꯠ ꯅꯩꯔꯝꯃꯤ ꯑꯩꯈꯣꯏ ꯃꯁꯦꯜ ꯑꯃꯒ ꯈꯠꯅ ꯆꯩꯅꯔꯝꯃꯤ ꯑꯀꯟꯕꯁꯤꯡꯅ ꯑꯁꯣꯟꯕꯁꯤꯡꯕꯨ ꯇꯨꯍꯠꯂꯝꯃꯤ ꯑꯜꯂꯥꯍꯅ ꯑꯩꯈꯣꯏꯕꯨ ꯊꯧꯖꯥꯜꯕꯤꯔꯦ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯔꯁꯨꯜ ꯑꯃ ꯊꯥꯔꯛꯂꯦ ꯍꯥꯏꯔꯤꯕ ꯔꯁꯨꯜ ꯑꯗꯨꯅ ꯂꯥꯏꯔꯤꯛ ꯑꯃꯁꯨ ꯊꯥꯕꯤꯔꯛꯂꯦ ꯍꯥꯏꯔꯤꯕ ꯔꯁꯨꯜ ꯑꯗꯨꯗ ꯂꯥꯏꯔꯤꯛ ꯑꯃꯁꯨ ꯊꯥꯕꯤꯔꯛꯂꯦ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯔꯁꯨꯜ ꯑꯁꯤꯒꯤ ꯈꯟꯗꯥꯟꯕꯨ ꯃꯁꯛ ꯃꯨꯟꯅ ꯈꯪꯉꯤ ꯃꯍꯥꯛꯀꯤ ꯑꯆꯨꯝꯕ ꯆꯠꯄ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯑꯁꯤ ꯑꯩꯈꯣꯏꯅ ꯃꯨꯟꯅ ꯈꯪꯉꯤ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯑꯆꯨꯝꯕ ꯙꯔꯃ ꯑꯁꯤꯒꯤ ꯄꯥꯎꯖꯦꯜ ꯄꯤꯔꯛꯏ ꯃꯍꯥꯛꯅ ꯍꯥꯏ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯑꯜꯂꯥꯍ ꯑꯃꯈꯛꯇꯒꯤ ꯏꯕꯥꯗꯠ ꯇꯧꯒꯗꯕꯅꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯃꯨꯔꯇꯤꯁꯤꯡ ꯂꯥꯠꯄ ꯇꯣꯛꯂꯣ ꯑꯆꯨꯝꯕ ꯉꯥꯡꯉꯨ ꯏꯃꯥꯟ ꯂꯩꯕ ꯑꯣꯏꯌꯨ ꯁꯤꯂꯥ ꯔꯍꯝ ꯃꯔꯤ ꯃꯇꯥꯁꯤꯡꯒꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯌꯨ ꯌꯨꯝꯊꯪꯅꯕꯁꯤꯡꯕꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯍꯜꯂꯨ ꯃꯤꯑꯣꯠ ꯃꯤꯆꯩ ꯇꯣꯛꯎ ꯑꯣꯛꯇꯕ ꯊꯕꯛ ꯇꯧꯕꯗꯒꯤ ꯇꯣꯛꯂꯣ ꯌꯇꯤꯝꯁꯤꯡꯒꯤ ꯃꯥꯜ ꯆꯥꯒꯅꯨ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯅꯨꯄꯤꯁꯤꯡꯕꯨ ꯃꯔꯥꯜ ꯁꯤꯒꯅꯨ ꯅꯃꯥꯖ ꯄꯥꯡꯊꯣꯛꯎ ꯈꯩꯔꯥꯠ ꯂꯩꯇ ꯂꯥꯏꯔꯁꯤꯡꯗ ꯄꯤꯊꯣꯛꯎ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯔꯁꯨꯜ ꯑꯁꯤꯕꯨ ꯑꯆꯨꯝꯕꯅꯤ ꯍꯥꯏꯅ ꯈꯪꯂꯦ ꯃꯉꯣꯟꯗ ꯏꯃꯥꯟ ꯊꯥꯖꯕ ꯄꯨꯔꯛꯂꯦ ꯑꯜꯂꯥꯍꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯍꯥꯛꯅ ꯄꯨꯔꯛꯂꯤꯕ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯅ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯌꯥꯖꯔꯦ ꯃꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯏꯔꯥꯜ ꯍꯥꯏꯕꯕꯨ ꯃꯁꯤꯗꯅꯤ ꯑꯩꯈꯣꯏꯕꯨ ꯀꯥꯡꯂꯨꯞꯀꯤ ꯃꯤꯁꯤꯡꯅ ꯂꯥꯜꯂꯦ ꯍꯥꯏꯔꯤꯕꯁꯤ ꯑꯩꯈꯣꯏꯅ ꯈꯥꯡꯕ ꯉꯝꯗꯕꯒꯤ ꯊꯥꯛꯇ ꯅꯨꯡꯁꯤ ꯂꯩꯇꯅ ꯂꯥꯛꯅꯩ ꯑꯗꯨꯒ ꯍꯥꯏꯈ꯭ꯔꯤꯕ ꯙꯔꯃ ꯑꯁꯤꯗꯒꯤ ꯍꯟꯗꯣꯛꯅꯕ ꯍꯥꯏꯔꯤ ꯑꯗꯨꯒ ꯑꯔꯥꯟꯕ ꯂꯝꯕꯤꯁꯤꯡ ꯑꯗꯨꯗ ꯑꯃꯨꯛꯀ ꯍꯟꯅ ꯆꯠꯅꯕ ꯍꯥꯏꯔꯤ ꯑꯩꯈꯣꯏꯅ ꯈꯥꯡꯕ ꯉꯝꯂꯛꯇ꯭ꯔꯕꯗ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯁꯣꯔ ꯍꯣꯟꯕ ꯐꯥꯎꯕ ꯉꯝꯂꯛꯇ꯭ꯔꯕꯗ ꯑꯩꯈꯣꯏꯅ ꯅꯍꯥꯛꯀꯤ ꯂꯝꯗꯝ ꯑꯁꯤꯗ ꯆꯪꯖꯔꯛꯄꯅꯤ ꯃꯔꯝꯗꯤ ꯅꯍꯥꯛꯀꯤ ꯃꯐꯝ ꯑꯁꯤꯗ ꯅꯨꯡꯉꯥꯏꯕ ꯈꯔ ꯐꯪꯒꯗ꯭ꯔꯥ ꯑꯗꯨꯒ ꯑꯩꯈꯣꯏꯗ ꯂꯥꯛꯅꯔꯤꯕ ꯑꯣꯠꯂꯤꯕꯁꯤꯡ ꯑꯗꯨꯗꯒꯤ ꯐꯒꯗ꯭ꯔꯥ ꯈꯟꯗꯨꯅ ꯂꯥꯛꯄꯅꯤ ꯅꯖꯥꯁꯤꯅ ꯍꯥꯏꯔꯛꯏ ꯊꯥꯔꯛꯂꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯑꯩꯁꯨ ꯇꯥꯕ ꯄꯥꯝꯃꯤ ꯅꯈꯣꯏꯗ ꯃꯗꯨ ꯌꯥꯎꯔꯕꯗꯤ ꯑꯩꯉꯣꯟꯗ ꯇꯥꯍꯜꯂꯨ ꯍꯖꯔꯠ ꯖꯥꯐꯔꯅ ꯁꯨꯔꯥ ꯃꯔꯤꯌꯝ ꯊꯤꯊꯔꯒ ꯇꯥꯍꯜꯂꯝꯃꯤ ꯃꯗꯨ ꯇꯥꯕꯗ ꯅꯖꯥꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯥꯎꯔꯝꯃꯤ ꯃꯥꯒꯤ ꯃꯃꯤꯠꯇꯒꯤ ꯄꯤꯔꯥꯡ ꯆꯦꯟꯊꯔꯛꯂꯝꯃꯤ ꯃꯍꯥꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯞꯂꯝꯃꯤ ꯃꯍꯥꯛꯀꯤ ꯃꯀꯣꯏ ꯆꯣꯠꯂꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯥꯗ꯭ꯔꯤ ꯈꯨꯗꯤꯡꯃꯛꯁꯨ ꯃꯈꯣꯏꯒꯤ ꯊꯃꯣꯏꯁꯤꯡ ꯄꯦꯠꯊꯔꯛꯂꯝꯃꯤ ꯑꯃꯁꯨꯡ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯂꯝꯃꯤ ꯃꯈꯣꯏꯁꯨ ꯀꯞꯄꯗꯒꯤ ꯃꯀꯣꯏ ꯑꯃꯁꯨꯡ ꯃꯃꯥꯏ ꯆꯣꯠꯂꯝꯃꯤ ꯑꯜꯂꯥꯍꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯅꯖꯥꯁꯤꯅ ꯍꯥꯏꯔꯛꯏ ꯈꯨꯗꯥꯒꯤ ꯀꯁꯝ ꯃꯁꯤ ꯑꯃꯁꯨꯡ ꯏꯁꯥꯒꯤ ꯋꯥꯍꯩꯁꯤꯡ ꯑꯅꯤꯃꯛ ꯏꯐꯨꯠ ꯑꯃꯈꯛꯇꯗꯒꯤ ꯊꯣꯔꯛꯄ ꯇꯨꯔꯦꯜ ꯑꯅꯤ ꯃꯁꯤ ꯊꯧꯃꯩ ꯑꯃꯈꯛꯇꯗꯒꯤ ꯊꯣꯔꯛꯄ ꯃꯉꯥꯜ ꯑꯃꯈꯛꯇꯅꯤ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯀꯨꯔꯦꯁꯀꯤ ꯁꯥꯐꯤꯔꯁꯤꯡ ꯍꯥꯏꯕꯗꯤ ꯑꯦꯝꯕꯥꯁꯦꯗꯔ ꯅꯈꯣꯏ ꯍꯟꯈ꯭ꯔꯣ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯅꯈꯣꯏꯒ ꯆꯠꯍꯜꯂꯔꯣꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛꯅ ꯃꯨꯁꯜꯃꯥꯟꯁꯤꯡꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯈꯤ ꯃꯈꯣꯏꯕꯨ ꯅꯨꯡꯁꯤ ꯍꯩꯇꯕ ꯌꯦꯛꯅꯕꯁꯤꯡꯒꯤ ꯃꯈꯨꯠꯇ ꯁꯤꯟꯅꯈꯤꯕ ꯑꯁꯤ ꯑꯆꯨꯝꯕ ꯑꯣꯏꯒꯅꯤ ꯈꯟꯈꯤꯗꯦ ꯃꯍꯥꯛꯅ ꯃꯈꯣꯏꯅ ꯄꯨꯔꯛꯄ ꯇꯥꯡꯂꯕ ꯒꯤꯐꯁꯤꯡ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯍꯥꯏꯔꯒ ꯂꯧꯈꯤꯗꯦ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯅ
ꯆꯥꯎꯕ ꯁꯅꯥ ꯄꯤꯔꯕꯁꯨ ꯑꯩꯅ ꯃꯈꯣꯏꯕꯨ ꯅꯈꯣꯏꯗ ꯁꯤꯟꯅꯔꯔꯣꯏ ꯀꯨꯔꯦꯁꯀꯤ ꯑꯦꯝꯕꯦꯁꯦꯗꯔ ꯑꯅꯤ ꯑꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯖꯔꯝꯃꯤ ꯑꯗꯨꯕꯨ ꯅꯤꯡꯊꯧꯅ ꯃꯈꯣꯏꯒꯤ ꯍꯥꯏꯖꯕ ꯑꯗꯨ ꯌꯥꯈꯤꯗꯦ ꯃꯈꯣꯏ ꯑꯅꯤ ꯃꯈꯣꯏꯒꯤ ꯄꯣꯠ ꯈꯨꯗꯤꯡꯃꯛ ꯄꯨꯔꯒ ꯃꯌꯨꯝ ꯍꯟꯈꯤꯔꯝꯃꯤ ꯃꯨꯁꯜꯃꯥꯟꯁꯤꯡ ꯍꯞꯁꯥꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ